ngasi ayuk phong ki ba tongan ba manipuri sifong sing digi maru oi bi pau sing khongwa charaga manipur top channel gi meke digi myam da thamsagi hanbada lam laibada lairiba mi edu police verification tawragani manipur sarkar gi revenue department kana gumba amana lam laiba yon ba masum gift tawgi registration tawbada athingba thamlamba du lauthokraba matung le hena kanba condition khara thamkhre condition sing adugi manungda lam laigadoriba du police verification tawbaga loinana mahakna सिजनगदौरीबा सेनफम अदुगी लाकफम थिदोकदौरी मणिपुर सरकार की रेवेन्यू डिपार्टमेंट की डिप्यूटी सेक्रेटरी रेवेन्यू ना थोकिबो ऑफिस मेमोरेंडम अमगी मतुंगिना स्टेट असिदा कनागुंबा अमना लम लैबे योनबा मसुम गिफ्ट तौबगी रजिस्ट्रेशन दा मतम खरगी अथिंग थमलंबा दु खुदक्तगी लौथोकले अदुबो लम लैबे मसुम रजिस्ट्रेशन तौगदोरीबा मियेदु मणिपुर की परमानेंट रेसिडेंस ओइबगा लोनेना तोवान तोवान बा कंडीशन खरा ngang सटकदबनी सुहारी अतोप पावमना कना लेजद्रब मैन साकलब अनाबा अमा रिम्स की डॉक्टर अमसुम स्टाफ सिंगना लयेंगबदगी फगलकले महाकिनि हाइबद कना अमत लेजद्रब मैन साकपदगी अरुब फिबम द रिम्स द पुखलखिबा नुपा अमा हॉस्पिटल सिगी डॉक्टर अमसुम स्टाफ सिंगना लयेंगबदगी फगलकले हाइदि प्रेस द फंगबा पावना हाइ नुपा दुगी ममिंग अबोय च यंखगिनि थेकवी महाक जरिबमदगिनि थौदोदु थोकपा सही एसिगी मे तरेत फावबा महाक सना कैथेल द लैबा बरागी युम अमदा लैदुना ट्रक की पोट थांदोक थांजिन तौब सिनमी अमनी मार्क सही एसिगी मे तरेत हॉस्पिटल असिदा मी खरना एडमिट तौरपदगी रिम्स की डायरेक्टर अमसुम एमएस की मियंग मखादा डॉक्टर खेत्रिमयुम राजुना लुसिंगबा महाकी टीम नर्स अमसुम स्टाफ सिंगना होनदुना इमुंग मनुंगी मी अमत यावदना लयेंग लखिबनी हाउजु फावबदा माकी लयेंगबदा संखिबा हिदाक लांथक अमसुम सेलना सिंगबा पुंबा हॉस्पिटल असिगी डॉक्टर अमसुम स्टाफ सिंगना पुथोपनी थौदो अदुदा महाकी हक्सांगी साद कुंथ्रागा मंगा मैना साखिबदगी अरुबा फिबमदा लैरंबदु हौजिक्ति फगलक्तुना अथुबा मतमदा रिसर्च तौरबा याना लैरि मानो हॉस्पिटल असिदा एडमिट तौरंबा मतमदगी हौदुना हौजिक फावबदा माकी इमुंग मनुंगी मियोइसिंग अमता थीबा खंगदना लैरि मा करिगुम हॉस्पिटल असिदगी रिसर्च तौबा तारबदी मरी लेनबा पुलिस स्टेशन सिन्नदुना माकी लैफम सिन्नबा होनागने हारि पनबा याय मे तरेत थोकिबा थौदो अदुदा अबोयगा लोइनना सेकमाइजिंगदगी मतम अदुदा सना कैथेलदा बारादा लैबा मेमो से यांखैगा तरुक कौबा अमगा पुन्नमै सकमिनखिबने थौदो अदुगी मतुंगदगी अबोय मैना साकपगी अनाबदगी फगलगलबसु वखलगी ओइबा अनाबा लैरकपदगी हॉस्पिटल असिदा लयेंग सथरगा लाखिबने हाइन स्पली मरकथने स्टेट्स की वांग थोपा पावमा हाइटी की प्रेसिडेंट मोइसे हाटख्रे ngasi ayu anganbada haiti gi president Jovenel Moisebu masagi mayumda gunmen sing hatokre etek aduda ma ki nupi na sokhi amasum hanadagi yamna tangdu laita daba Caribbean laiba sida amuk hena tension wangkhat ankre hari president hatokre heba waphamsi maraki prime minister Claude Josephna confirm tawki amasum police amadi military na haiti gi security control tawri haina phongdokhi Capital Port of Prince ngasi lambi ihang hangki adubo President hatokibagi thaudo asida pendraba mi singna mang takhanbagi thabak kharadi satakhi masagi se yankhai gumdoi suraba moisiesi leba asida mikal pangthok pangamdabadagi ditri amagi makhada sahi ama hena President phampai duna lakpani hain spali Makasa tharakoina topa maruiba pau khara Minister nifugo humdoi hapsinduna Union Cabinet sakthokre Minister Taraganitoi resign tokre RK Ranjan MOS oire MOS taret cabinet pukhatkre Narendra Modi geni supatam gi sahi aniga tha anirom lainga asida ahan boina cabinet minister Taragamanga amasum minister of state MOS kungani pan puna minister nifugo humdoi hapsinduna asauba reshuffle tokre reshuffle asi tawdringagi mamangda minister Taraganitoi resign tokhi resign tawkraba makoi Taraganitoi adudi union health minister Harshvardhan minister of chemical and fertilizer DB Sadanda Gaura law and IT communication minister Ravi Shankar Prasad environment and ID minister Prakash Javadekar union labor minister Santosh Gangwar union education minister Ramesh Pokhriyal MOS animal husbandry dairying and Fisheries Minister Pratap Chandra Sarangi, Social Justice and Empowerment Thawarsan Gehlot, Minister of State Women and Child Devashree Chowdhury, Minister of State Jal Shakti
Raun Lal Kataria, MOS Environment and Forest and Climate Change Babul Supriyo amasum MOS Communication Electronics and IT Dotre Sanjoy Siamrauni Mahoi Taragani Toy Minister Digi resign to Rabatunda Nauna wasak laugadaba Minister Nifugo Humdogi list ama Rastrapati Bawanda Yohalabatunda Nasinumidang Waram Pung Taruk Tarakwadat Matamda Makoi Nifugo Humdoi Edu Tabak Paiba Masum Aron Mangaku wasak Lauki Haina Paus Nasupali Atopa Pawamana RK Ranjana MOS External Affairs Amasum Education Pare Prime Minister Narendra Modi Makada Minister Oirabasingna Pugadaba Pamsing Laktokre Dr. Rajkumar Ranjana, Minister of State External Affairs amasum Minister of State Education gi Pampuragani. PIB na ngasi numidang thokiba serol amagi matung ina Prime Minister Narendra Modi na Ministry of Personnel, Public Grievance amasum Pension, Department of Atomic Energy, Department of Space amasum atay minister sing da pidaba portfolio sing amadi maruoiba policy sing pairi hainasu pawamana makhatana phongdorakli atopa pawamana potpham phambi sing vaccine kapkani Deputy Commissioner Imphal West amadi CMO Imphal West na puna khusam naduna lakliba July 8 amadi tarada Ima Kaithel number 3 gi ground floor da Ima Kaithel ahum amadi temporary market ta potpham phamliba singi vaccine kapthokpagi tharom ama pangthokani hari Namit asi pawabada vaccine kapthok triba IMIBL singna hairiba kem asida vaccine kapthok pinabasu appeal tawri vaccine kaplaba natraga sang naina test tawbagi covid testing gi negative certificate pairaba potpham phambi singna kaithel asi hangdorakba matamda phamba yagani hainasu serol aduda palli atopa pawamana vaccine kaptuna certificate piramba miyani FIR lokhatkre COVID-19 vaccine kap triba miyoi marida vaccine kape haibagi certificate piramba employee anigi mathakta disciplinary action lokhalagani hari police ki pawn hai COVID-19 vaccine kape haibagi certificate piramba degi disciplinary action lokhanaba sokos notice thakraba miyoi ani edudi okhong sang upper primary school gi oza MD Abdul Wahid amadi MD Moijing primary school gi oza MD Rafif Alini Hiramsigi matana ngasi Thawal District Police ki MP Conference Hall da pangthokiba pawgi mifam amada ASP Jogesandran hakibada Thawal District ki Deputy Commissioner na complaint ama torakpadagi thigatpada COVID-19 gi vaccine kap triba miyoi marida ngarang vaccine kape haibagi certificate pire haiba khangmangamki vaccine di kaptana kape haibagi certificate phanglaba miyoi mari adusu masak khangmangamadagi makhoi mari ngasi phagalaga COVID-19 gi vaccine kapkhre loinana miyoi mari asida certificate pirakre haibagi complaint ama Pauden UP High C gi medical officer in charge na ayiba sirul ama pirakpadagi thigatpada khangmangamkhibane certificate piram liba employee anida ngasi sokos notice re hari ASP na asigumba thaba asi kanagumba singna matung amuk hana sathabigano sokos notice thakraba miyeni asig mathakta thigatpa thabak satharagani amadi logoeba thabak lokholagani hainasu makhatana haiki atopa pawamana vaccine kapada soiragadi I phamjinba yai study COVID-19 dagi ngakthoknanaba miyamda kapthokliba vaccine makhal kharadi kapluraba miyesingna I phamjinbagi thawdoksing thoi hairibado ningthina khang haitriba health workers singna vaccine kapada soibadagi oiramba yai haina malemgi thakta khang hairabasingna mot phongdokre agency dagi phangba pawsin hai India Medical Association gi National COVID-19 Task Force ki member Dr. Rajiv Jayadevana phongdorakhibagi matungina kariguma vaccine adu kapnanaba yetum thinbada muscle gi mahutta blood vessel da oina kapsinba taragadi hidaki dose adu I da khudakta sangkhiba yai masina I phamjil halli hairiba thawdoksing adu thokpagi maram amasu oigani karigumba matamda yetum maton adu muscle da thinba yaudabasu maram ama oigani lonena hairiba thawong asi hidakapagi lamda ningthina haitriba health workers singna pangkapta kapsinbagi hainabina oirambasu yai karigumba yetum thinbada yaufam thokpa muscle adu yauba ngamdana kapsinba tarabadi unsamadi muscle gi marakta leiriba singli naurida sangkhiba yai pandemic asi leitringai mamangdagi sirin sizinaduna hidakap matamda I haigat pra haiba yengsinbagi tonganba kanglona malairi masimakna vaccine kapa matamda asoiba aranba yaubagi sangsi henkatna lei haina lawba yai vaccine gi pikraba yetum matona singli da thinbagi sangasi asuki matik neme
ꯑꯗꯨꯃꯥꯏꯅꯃꯛ ꯀꯔꯤꯒꯨꯝꯕ ꯚꯦꯛꯁꯤꯟ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯁꯤꯡꯂꯤ ꯅꯧꯔꯤꯗ ꯆꯪꯗꯨꯅ ꯏꯗ ꯌꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯔꯤꯑꯦꯛꯁꯟ ꯎꯠꯊꯣꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯚꯦꯛꯁꯤन ꯀꯥꯞꯅꯅꯕ ꯌꯦꯇꯨꯝ ꯊꯤꯜꯂꯕ ꯇꯨꯡꯗ ꯁꯤꯔꯤꯟꯖ ꯑꯗꯨ ꯆꯤꯡꯈꯠꯂꯒ ꯏ ꯌꯧꯔꯛꯄ꯭ꯔꯥ ꯌꯦꯡꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏ ꯃꯔꯤ ꯈꯔ ꯌꯧꯔꯛꯄ ꯊꯣꯛꯂꯒꯗꯤ ꯃꯐꯝꯗꯨꯗ ꯚꯦꯛꯁꯤन ꯀꯥꯞꯂꯣꯏꯗꯕꯅꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯍꯣꯡꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯥꯞꯂꯤꯕ ꯚꯦꯛꯁꯤन ꯃꯈꯜꯁꯤꯡ ꯑꯁꯤ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤन ꯀꯥꯞꯂꯨꯕꯗꯒꯤ ꯏ ꯐꯝꯖꯤꯟꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯦꯝꯅ ꯂꯩ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯤꯕ ꯔꯥꯖꯤꯕ ꯖꯌꯥꯗꯦꯕꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯔꯃꯅꯤꯒꯤ ꯃꯨꯅꯤꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗꯁꯨ ꯚꯦꯛꯁꯤन ꯀꯥꯞꯂꯨꯕꯗꯒꯤ ꯏ ꯐꯝꯖꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯊꯣꯛꯂꯤꯕꯗꯨ ꯃꯔꯨꯑꯣꯏꯅ ꯚꯦꯛꯁꯤꯟꯁꯤꯡ ꯑꯗꯨ ꯈꯨꯠꯁꯥ ꯍꯩꯕ ꯋꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯀꯥꯞꯄꯗꯒꯤ ꯃꯁꯜꯒꯤ ꯃꯍꯨꯠꯇ ꯕ꯭ꯂꯗ ꯚꯦꯁꯦꯜ ꯌꯧꯈꯤꯕꯅꯅꯤ ꯂꯣꯏꯅꯅ ꯁ꯭ꯇꯗꯤ ꯑꯗꯨꯗ ꯑꯦꯁꯇ꯭ꯔꯥꯖꯦꯅꯦꯀꯥ ꯐꯤꯖꯔ ꯑꯃꯗꯤ ꯄ꯭ꯂꯦꯁꯕꯣ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤन ꯃꯈꯜꯁꯤꯡ ꯑꯁꯤ ꯀꯥꯞꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯨꯅꯤꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯔꯆ ꯑꯗꯨꯕꯨ ꯚꯥꯏꯁ ꯔꯤꯞ ꯑꯣꯛꯁ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯈꯤꯕ ꯑꯏꯕ ꯂꯤꯑꯣ ꯅꯤꯀꯣꯂꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯥꯛꯀꯤ ꯖꯔꯅꯦꯜ ꯑꯗꯨꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤन ꯀꯥꯞꯂꯨꯕꯗꯒꯤ ꯏ ꯐꯝꯖꯤꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯏ ꯍꯥꯏꯔꯤꯕꯗꯨ ꯃꯔꯨꯑꯣꯏꯅ ꯚꯦꯛꯁꯤन ꯀꯥꯞꯄꯒꯤ ꯀꯥꯡꯂꯣꯟꯁꯤꯡꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯕꯅꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤ ꯃꯔꯝ ꯑꯁꯤꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄ ꯃꯇꯝꯗ ꯌꯦꯇꯨꯝꯗ ꯏ ꯍꯩꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯅꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟꯕ ꯋꯥꯔꯣꯜ ꯊꯝꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯚꯦꯛꯁꯤन ꯀꯥꯞꯂꯨꯕꯗꯒꯤ ꯏ ꯐꯝꯖꯤꯟꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯌꯦꯡꯅꯕꯗ ꯅꯨꯄꯤꯗꯅ ꯍꯦꯟꯕ ꯊꯦꯡꯅꯔꯤ ꯁꯤꯔꯤꯟꯖꯀꯤ ꯌꯦꯇꯨꯝ ꯃꯇꯣꯟ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯒꯤ ꯗꯦꯇꯣꯂꯣꯏꯗ ꯃꯁꯜꯗ ꯊꯤꯟꯕꯒꯤ ꯃꯍꯨꯠꯇ ꯊꯪꯅꯕ ꯇꯤꯁꯨꯗ ꯑꯣꯏꯅ ꯊꯤꯟꯈꯤꯕ ꯌꯥꯕꯒꯤ ꯆꯥꯡꯁꯨ ꯍꯦꯜꯂꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯅꯨꯄꯤꯒꯤ ꯗꯦꯂꯣꯏꯗ ꯃꯁꯜꯗ ꯅꯨꯄꯥꯗꯒꯤ ꯐꯦꯠꯀꯤ ꯁꯔꯨꯛ ꯌꯥꯎꯕ ꯍꯦꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯌꯦꯇꯨꯝ ꯑꯗꯨꯁꯨ ꯍꯦꯟꯅ ꯂꯨꯊꯅ ꯊꯤꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯑꯅꯤꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯌꯦꯇꯨꯝꯒꯤ ꯑꯁꯥꯡꯕ ꯑꯁꯤ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯏ ꯐꯝꯖꯤꯟꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯍꯥꯟꯕ ꯗꯣꯁꯇ ꯌꯦꯡꯅꯕꯗ ꯑꯅꯤꯁꯨꯕ ꯗꯣꯁꯇ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯁꯔꯨꯛ 10 ꯔꯣꯝ ꯍꯟꯊꯩ ꯂꯣꯏꯅꯅ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯍꯦꯛꯇ ꯌꯦꯇꯨꯝ ꯊꯤꯟꯕꯒꯤ ꯃꯍꯨꯠꯇ ꯀꯥꯞꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯗꯒꯤ ꯎꯟꯁꯥ ꯑꯗꯨ ꯇꯤꯡꯅ ꯂꯩꯍꯜꯂꯕ ꯃꯇꯨꯡ ꯗꯤꯒ꯭ꯔꯤ 90ꯗ ꯊꯤꯟꯒꯗꯕꯅꯤ ꯌꯦꯇꯨꯝ ꯊꯤꯟꯕ ꯃꯇꯝꯗ ꯃꯁꯜ ꯌꯧꯅ ꯊꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔ ꯌꯥꯗꯦꯕꯅ ꯃꯈꯥ ꯇꯥꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯨ ꯄꯤꯖꯒꯦ ꯃꯌꯥꯝ ꯂꯣꯏꯊꯣꯛꯇꯃꯤꯟꯅꯁꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ WHOꯅ ꯍꯤꯗꯥꯛ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯦꯅꯤꯁꯤꯡꯗ ꯃꯃꯜ ꯍꯟꯊꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHOꯅ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯥꯕꯁꯤꯡꯗ ꯊꯥꯔꯤꯕ ꯇꯣꯁꯤꯂꯤꯖꯨꯃꯥꯕ ꯑꯃꯗꯤ ꯁꯔꯤꯂꯨꯃꯥꯕ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯁꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯐꯤꯚꯝ ꯁꯣꯛꯍꯜꯂꯕꯁꯤꯡꯗ ꯁꯤꯖꯤꯟꯅꯅꯕꯒꯤ ꯑꯋꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯁꯥꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯍꯤꯗꯥꯛꯀꯤ ꯃꯃꯜ ꯍꯟꯊꯍꯟꯗꯨꯅ ꯂꯥꯏꯔꯕ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯐꯪꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯍꯤꯗꯥꯛ ꯃꯈꯜ ꯑꯅꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ 18ꯇ इनरोल तौखिबा अनाब 10,000 क्लिनिकल ट्रायल तौरबा मतुंगदा कोविड-19 फिबम लूना नारबसिंगदा सिजिननबगी अयाबा अदु पीखिबनी लोनेना WHO गी माइकेदिगी फोंगदोखिबा वाफमगी मतुंगिना कोविड-19 फिबम लूना नारबा मियोइसिंग असिदा हक्चांगना लाइना तिनादगी ngaktokpagi pangal asi sonthai IL-6 blocking drug silizumab amadi sarilumab hairibi hida asina immunity sonthanbadagi ngaktokpa ngame masina miyoi lising kyagi thawai kannabsu mateng oiragani hain atopa pawmana mo yumdasu marks uppagi matam oire health expert positive patient singsu hida kapthokpada kari sukaidi India gi atop states na COVID-19 gi second wave ki saithing hantharaktuna mahuksagi punsi lakpa haunakhrabasu state asidadi laisat asi hantharakpagi mami udri nomagi positive oibigi masing adumak sangwadagi samapan rom थेंगनबग लोइनना सिबिगी सांगना मियोइ निपानदगिना तरागा मंगा फावबगी मनुंगदा लैदि स्टेट असिदा ओइरिबा कोविड-19 गी फिबम असिदगी सफरकनबा युमदा लैबदा मार्क्स उपा तंगाइ फदन SOP ngakpa amadi vaccination पाक्सना मणिपुर सिनबा थुंगना कापथोकपा मथौक तारि हाइना हेल्थ डिपार्टमेंट गी एक्सपर्ट सिंगना फोंदोरखरि हौजिक स्टेट असिदा करिगिदमक कोविड-19 सेकेंड वेव हंथरकपा ngamdribano हाइबगी मरमदा पाउक्सिएसिना हेल्थ डिपार्टमेंट ऑफ मणिपुर गी एक्सपर्ट सिंगा अखनना वरी सारबदा मखोइना मखाताना हाय कोविड-19 सेकेंड वेव हंथखिबा याबगी मतम ओइरबसु हौजिक फावबा स्टेट असिदा हंथबा ngamdana लैरिबसि मरम कया अमा लैरि मरम सिंग अदुगी मरु ओइबा खरा हाइबा तारगदि लेबाक मियामना सेक्शनबु वाटपा लॉकडाउन अमदि कर्फ्यू थामलबसु अतै अतोप मफम सिंगदा सतोक ससिन तौबा यामना संदोकनबा डेल्टा वेरिएंट लाकपा लाइंगाना कोविड-19 ngakthoknabagi paikhatliba thabak thoram singda matam sanganba
laingakna test tausi amadi vaccination kapthoksi hairabasu miyamna tholaktaba amadi home isolation tawbada satkadaba satna kangnun sing mapung phana sattabana singba maram kya amana laina laisat asi hauzik phawda lakshinba ngamdabigi maram oigani adubo laibak miyamna toina ngangnariba wafam covid-19 second wave ki asauba saitheng phanglamba state singdadi positive oibigi sang yamna hantakre manipurdadi hantadri hairiba wafam asi sumi adubo miyamna khangbigadabadi khudam oina hairabada Delhi amadi Maharashtra da COVID-19 second wave asi January aduwaida haurakibana laisat asigi khongchat ki matungina farakibani aduga Manipurna me tha horak aduwaida lakhibani maram aduna Manipur dasu COVID-19 gi sana kanglon sing mapung phana ngak tuna amadi paksana vaccination kaptholabadi August tha phawbagi manungda under control soidana lakani haibagi thajabalai mass vaccination kapthokpagi thoramda miyoi kharana tattana hangba wafam ama hairagadi test tapthoktana vaccination kaplibasi karigumba masana khangjadana positive oiba misak oiramlabadi side effect laklabadi karam tawgani haibisini masida haijani wafamdi doctor singna positive oiraba miyoi singna matam khara vaccine kaptrasu yani hairibasi positive oiraba miyoi duda vaccine kaplabadi phatanungda thokani haibigi wanate positive oiraba miyoi adudi Ishorna piraklaba masa ngakthoksanabagi immune system aduna mathau tawba haukrabanina matam khara adumak hidak kaptrabasu yani haibani positive oiraba miyoi aduda covid vaccine kapada adumak karisu akaiba leite positive oiraba miyoi da hidak kaptriba sidi puk thanna sak saraba miyoi aduda amuk sak pijaba haibaduga pangkhak oigani aduna miyamna vaccine kapada test tawdrabasu karisu akaiba leite amadi takthoklaga vaccine kapsi hairabasu karisu akaiba leite maramaduna miyamna laisat asi paksana sandoraktanaba vaccine kapthoksi loinana vaccine kaptaba positive oiba amadi oidaba mipung khudima covid-19 gi satna kanglon singakna satlabadi adumak tamna laisat asi laksinba ngamlakani loinana kariguma ahum suba web laklabasu adu hakna asoba saitheng phangba haibadu oiroi Health Department of Manipur gi expert atopa amana phongdorakibada hauzik oiriba COVID-19 gi phibam asi community transmission haibadu oirabani maramaduna tangai fadrabadi yumda leiba phawbada marks upa mathau tare miyoi ayamana home isolation taunaraba maramna yumgi miyoi singna seksina home isolation gi sana kanglon singakna satpa mathau tai maramdi home isolation tawriba mipung khudimak adubu home isolation gi sana kanglon mapung phana ngakna satlibara haina yumthong khuding sangduna yengba haibasi awaba mani laisat asibu laksinanabgidama amadi sibigi masing hantaharangnabgidama tangai fadana mamangdagi pangthoktuna lakliba covid appropriate behavior mapung fana satpa amadi ana layeng sangda layeng diba positive patient singbu ningthina senabiba matam sana hospital pukhatpa amadi mari lenaba department singna positive oiraba miyoi singbu yamna laina athuba matamna hospital admit tawnaba hotnabiba mathau tari loinana sing amadi tamgi mafam khudingda leidiba sahi taraga nipandagi mathakta leiba miyoi sing paksana vaccine takthokpasu tangai fade maduna karigumba ahum subu web laklabasu thengnarakadaba saitheng adudagi yamna chauna ngakthokpa ngamgani hainasu phongdokhi atenba pawkhra thamjage chief secretary yauna official singi mathakta contempt petition education director da affidavit file tawnabigi aroiba matham pikre all Manipur school student transporter association AMS STA gi makhedigi COVID-19 pandemic manungda association asigi members singna mayonariba khudong sadaba sing adugidama yengladuna lengaki makhedigi pifam thokpa tengbang sing PBU haiduna High Court of Manipur file tawrakiba civil writ petition amagi wayelda court chief secretary yauna school education department gi makok thongba official sing da thabakta onthoknaba pikiba direction sing pangthoraktabadigi file tawrakiba contempt case amada courtna school education gi director counter affidavit pikhalangnaba aroiba matam pikre haina supale state gi wangmara thokpa atenma paw kharana ex union minister gi loinabi halamle hanagi union minister PR Kumarangalam gi loinabi masagi sai humfugani pan surabi kiti Kumarangalam laiba poponumi ki numidang athengmada South Delhi gi Basan Bihar leiba maki mayum da halam le haina police na yum sakisa namita phongdokre so hairi Deputy Commissioner of Police Southwest Delhi Ingit Pratap Singana phongdorakpada lakhanna hana yum da sangki amasum madugi matungna maki associate sing sangki makoina ketibu overpower tawki amasum mon amana mamaida namsilaga sor fulalaga hakhi makbu halaba matungna miyoi ahumdu yum adudagi sakhi wari sitaraba matungna police team kya semki amasum makoina lakhan fakhi mak naknaba Banwar Singha kiam tagini
lakhana atai miyoi ani dugi mingsing haidoraki haina supali atopa pawamana ex minister Prokso Eki makhada book tokre Uttar Pradesh ki sports minister Upendra Tiwari amasu ma ki imungi mayokta phajadaba slogan kya lawbagi maral siradun state asigi hanagi minister Ambika Chaudhary amasu ma ki masanupa Ananda Chaudhary Prokso Eki makhada book tokre Samjawadi Party ASP gi workers singna Upendra Tiwari gi mayokta slogan kya lawbagi video ama social media da viral oiki slogan sing adugi targeti mahaki sahi nauriba masanupi ani amasu mahaki mamani hairaduna Upendra gi imungna accused sing adu Prokso Eki makhada book tawna bataksinki ASP gi workers singna mahaki mama amasu masanupi sing maram sadana fajadabu wahi wata sing sizinaduna saingangi haina Upendra na maral siki video aduda panchayat mikhal loiraba matun Upendra gi mama amasu masanupi singbu akan bu wahi sing sizinaduna sai thangbu oi Ambika Chaudhary mahaki masanupa gi Kuthangda ASP da yaunaba honaribane state asigi district humdraga mangada panchayat mikhal pangthoki toigumsung atai district humdraga mari dadi mikhal pangthoki di hainasu minister na phongdoki hairi loisilakpoina topa paw mana Kolkata da fake vaccine kapagi mayukta khongchat chatkhiba BJP gi workers singa police ka akan mamongda khuthongna khre Kolkata Municipal Corporation KMC headquarter tamna fake vaccine kapagi mayokta masing yamlaba BJP gi West Bengal unit ki masing yamlaba workers singna ngarang asoba khongchat ama sakhiba loina party gi khongchat loising amadi police ki marakta akan mamongna khuthokna khre haina se agency ki pauna phongdurakli atopa paw mana man ki baat ki mahutta petrol ki baat mathautai Mamta Banerjee Lebasing mapam punamakta petrol gi mamal sing liter da lupal samadagi hengalakibada ngasi mahaki cabinet reshuffle tawriba Prime Minister Narendra Modi da petrol amasum vaccine gi bat pangthoknaba khangaladuna saikhre mai hauna saroba Bengal Chief Minister na center bu petrol amasum diesel yonbadagi lawriba tax sing adu revenue oina miyamdagi lupa crore lakh 3.71 lut tawigi amasum COVID-19 gi mang takningai oiraba ahum suba web ama tholakpa yana leiriba sidagi mangoinana vaccination gi thabak hengat hananaba senpham adu sizinadabagi maral sikhi magna mangonda cabinet reshuffle singa hena pukning lupagi mahutta leibak ki haksel amasum senthungi phibamda pukning sangsinaba abiga ma'am haujigoinadi matang asu lusinjarage maroiba ipaw leibaga ma'am update pijarake adu fonga miner saina channel siki meketigi ma'am na request tawjari pathosagi besoki plan ki yorchunga pigin thank you